Northeast region asi CHAHI kya CHAOKHATPAGI mangal PHANG-HANDANA THAMLAMBAGI damak Congress Party na region asigi Meeyamda Lalle Haijagadabani HAINA Union Minister Sarbananda Sonowal na PHONGDORAKLI wafam asi Prime Minister Narendra Modi na luchingba NDA government na Northeast state singi damak paikhatliba CHAOKHAT thorangi matangda pangthokpa pawki mifam amada mahakna phongdokhibani pawgi mifam aduda ports shipping and waterways ki Union Minister Sarbananda Sonowal na hai mahusagi fazabana thallaba amasung pukning huna thiba Northeast region asi mamang thakta leiramba lengak singna hanna yengbidana lakhi adubu Prime Minister Narendra Modi na luchingba NDA gi lengak asi lakhi badadi hokhiba CHAHI 10 rom asida Northeast ki state sing amukta oikhidriba mawongda ahongba kyana big thalakli Northeast region asi India ki CHAOKHAT thorangda maru oiba thodang launaba Prime Minister na akhanaba miying thamduna afaba lengak lon amasung CHAOKHAT thorangda yongfam oiba politics ki kanglonda thabak tawri Khongthang asi lengak na paikhatpa miyang ki yaifa tharang pumnamak region asigi kachin koya da leiba yumgi thongjin yauna purakna bani masina mapangal kanba India ama sagatpagi pandam adu hena naksin halai asigumba makal ki tharang asi Northeast region ki oinadi kumja 2013 gi mamangda amukta thokidri NDA gi lengak asina kumja 2013 dagi Northeast region da akhanaba miying thamduna thabak thorom kya paikhatli Hokiba CHAHI 10 asida region asigi budgetary outlay hengatuna chada chahumgi mathakta fangba ngamlei kumja 2013 da Northeast state singi budget outlay asi crore 13 chamaganipan oiramba adu kumja 2023 gi senba CHAHI asidadi crore 13 ka Chatruka Marifu Yore region asi Fauraga Chalipa National Highway Sing Chada Kunipan Pakthok Chokthokpa ngamlei kumja 2013 faubada Northeast ki state singda National Highway Marifu leiramba adu kumja 2012 dadi National Highway chamaga ohum yore Lonian Infrastructure Development ka mari leinaba scheme singi outlay asi matam amada lupa crore Marifut tara mari khak oiramba adu hojikti lupa crore 2,000 ka chamri ka marifut tara mathoi yongna hengatle region asigi railway budget su chada chahunga humfutara yoba ngamlei hokiba CHAHI humfurong ki mamangda region asida airport mapan khaktamak leramba adu ngasidi mapung fana mathok toba airport 13 leirei mamang thakta leiramba lengak singna CHAHI kya Northeast ki Meeyamda lengak longi asengba mahau piram dabada maramna region asi lekha tarambani Matam amada Prime Minister oiramba Dr. Manmohan Singh asi Northeast ki state amadi MP oiram libani Adumapu region asigi masak thokpa CHAOKHAT thorangdi amata paikhatlamkidi haina Sarbananda Sonowal na makhatana pendaba phongdokhi